गवर्नरगी ngrangi khongchatsi akhoi yengba matamda yamna maruoiba khongchat amani haidna adum khangai maya amna launari akhoi ni lojari haidai manipuri governor si eke bhala si akhoi na yamna bureaucrat officer amoina yam kuina service tawmaga ma masagi economic background yam phana urkiba tuga masi akhoi yamna home ministry haidai tongan makalgi India gi issue maya mama tackle to the yorakiba du bureaucrat officer amani mo oiramani aduna magi kenu si anoba mana governor oina wasak lorpa matamda manipur gi chief minister na su anoba chief minister mala banina aikoi gi watok se atu matamda nusim nagani ga haibagi thajaba maya ma thamba daibani aduda madugi chief minister gi wafam duma aikoi gi section ke hadigi criticize to narakpa natraga thagat narakpa maya ma lai haitare sumai to na yengjabada ngarangi governor gi Churchanpur khongchatchi yamna maruoina yengba yaba khongchat amani magi governor sina hek pampai ba horpadigi wasak lo ba horpadigi na security gi makok tongbo official sing kauraga watana ba horki adu loina na mana tongan ba instruction sing pi ba hori haita instruction du gi manungda khoi gi lamen to hen ba sing adu lo bu makota pa sina ba sing du gi matakta NSA palaga khoi gi puk to godamni ka haibo wafam lai haita sumaina khara magi oiba tongan ba yamna kanu oiba haita khara proactive oiba action khara miyamna lorokani haibagi miyamna mangonda thajaba mayam ma thamai ngai maraksida amuk Churchanpur gi khongchatsi asi amuk lai haita Churchanpur gi khongchatsi magi oina di ahan bini adugu tongan ba leader mayam ma hanna Manipur gi governor oiramba sing Churchanpur dum sali adagi security advisor Churchanpur sali aduga tongan ba CSO mayam ma adagi kuki gi miyam unai adu unari ba sing adu da tongan ba wafam mayam ma khoi gi maikai dagi thamai ngarang su khoi gi magi unabai khongchat adu da kuki sing gi maikai dagi separate administration gi wafam du su magi memorandum pisalakta yawi haibasi mediana report to be haita sumaina lai hai bala iba mawong sida yemba taragadi khoi governor si khoi handaki ano bala iba governor si miyamna kayam thajaba Churchanpur gi miyamna mamomda kayam thajaba thamakani haibasi khoi yemba tari adu loina na mana kari hairambano haibadumadi khoi chapchana mediana report to tamnina khoina haibangumdi haitai adubo khoina yengba yabasi magi tonganba handaki kanu ama khongchat ama satliba governor gi oiba khongchat ama oina state sigi head ama oina khoi kenoda Churchanpur da satliba khongchat asida magi manunggi oiba thorang mayam amadi sungsoi plan tawngani habse masi khoina khanari haitai adu ngai khongchat tu mapung oina yengba matamda governor gi khongchat si na akhoi gi Manipur da karigumba makhalgi ing tapasi hanjelakna bagi amadi lanchi lusanabagi chapchaba thorang ama laurakba yare na takmadu thaboi uthokani haibadi chapchana haibungam de adumainama nakan amadugi situation kari lerige makoi expression kaino makoina kai pamimno haibadugi chapchaba wafam amadi mana sungsoi na khangamakani adu khangakpagi matungina mana kari thabak amuk lokholakpa taribage lokholakadage haibadudi akhoi yengba tari na iswai thamjai relief camp haibasi khoi magi awa na taraba du thibum mayam dugi yai paraba sa paraba mafam ama haidai relief haisine khoina akhoi awa ko ba mafam haibane relief camp oibra concentration camp oibra si swai question number 4 adai khogi relief camp da laiba awat apa mayam si hoju pawba yengjang bangam da bagi sada baduna kamai tawge ha ka dai khoi da psychological factor si yam chawna awaba mayok na ri sigi psychological problem si lak badagi di khogi khalai da wakal kya khalaktana masida suicide tawbagi tendency si wakalaktana
ꯃꯃꯥꯡꯗ ꯑꯅꯤ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯟꯗꯛꯀ ꯑꯍꯨꯝ ꯁꯨꯔꯦ ꯑꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤ ꯃꯁꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯒꯤ ꯁꯤ ꯁꯦꯅꯤꯇꯔꯤꯒꯤ ꯑꯗꯒꯤ ꯍꯦꯜꯊ ꯑꯦꯟड ꯍꯥꯏꯖꯤꯟꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯌꯥꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄ ꯐꯥꯎꯕꯗ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯄꯤꯕ ꯉꯝꯗꯕ ꯂꯩꯔꯤ ꯑꯗꯨꯒ ꯑꯅꯧꯕ ꯌꯨꯝ 8,000 ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯁ꯭ꯀꯤꯝꯗꯨꯁꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯕ ꯄꯣꯠ ꯅꯠꯇꯕꯅꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯁꯤ ꯃꯇꯝ ꯆꯪꯒꯗꯕꯅꯤꯅ ꯑꯗꯨ ꯂꯩꯕꯅꯤ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯏꯕ ꯃꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯇꯅ ꯁꯨꯏꯁꯥꯏꯗ ꯇꯧꯕꯒ ꯌꯥꯎꯁꯜꯂꯛꯄ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯇꯧꯔꯛꯄ ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯨꯏꯁꯥꯏꯗ ꯇꯧꯕꯒꯤ ꯑꯦꯇꯦꯝ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯣ ꯁꯥꯏꯀꯣ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯂꯩꯔꯦ ꯍꯥꯏꯁꯤ ꯈꯪꯉꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯃꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯃꯗꯨꯒꯤ ꯑꯁꯤꯟ ꯑꯔꯥꯡ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯆꯥꯡ ꯅꯥꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯣ ꯀꯥꯎꯟꯁꯤꯂꯤꯡꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯅꯥ ꯂꯥꯏꯌꯦꯡꯕꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕ ꯍꯥꯏꯁꯤ ꯀꯥꯎꯟꯁꯤꯂꯤꯡꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯇꯣꯉꯥꯟꯕ ꯃꯇꯝ ꯆꯥꯅ ꯒꯣꯔꯃꯦꯟꯅ ꯆꯌꯣꯜꯒꯤ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯊꯈꯥꯏꯒꯤ ꯑꯣꯏꯔꯒꯁꯨ ꯗꯣꯛꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯒ ꯐꯖꯅ ꯃꯈꯣꯏꯁꯤ ꯃꯦꯟꯇꯦꯜꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯇꯧꯔꯛꯇꯕꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯏꯁꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯕꯁꯨ ꯁꯤꯅꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯕ ꯃꯤꯁꯤ ꯍꯥꯟꯅꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯔꯦꯟꯁ ꯐꯥꯎꯕ ꯄꯤꯔꯝꯗꯕꯅꯤ ꯑꯗꯨ ꯁꯨꯏꯁꯥꯏꯗ ꯇꯧꯔꯛꯏꯁꯤ ꯃꯦꯟꯇꯦꯜꯒꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯨ ꯅꯦꯆꯔꯦꯜ ꯗꯦꯠꯅꯤ ꯍꯥꯏꯔꯛꯏꯕꯅꯦꯕ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯃꯗꯨ ꯏꯟꯁꯨꯔꯦꯟꯁꯐꯥꯎ ꯀꯚꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯀꯟꯁꯦꯞꯁꯤꯡ ꯂꯥꯛꯇꯨꯅ ꯏꯟꯗꯤꯌꯥꯗꯁꯨ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤ ꯃꯁꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯣ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯦ ꯆꯞ ꯆꯥꯅ ꯒꯣꯔꯃꯦꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯋꯥꯔꯒꯤ ꯚꯤꯛꯇꯤꯝ ꯑꯃꯗ ꯂꯩꯈꯤꯗꯕꯗꯧꯅ ꯃꯁꯤ ꯚꯤꯛꯇꯤꯝꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ ꯄ꯭ꯔꯤꯚꯦꯟꯇꯤভ ꯃꯦꯖꯔꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯃꯗꯤ ꯒꯣꯔꯃꯦꯟꯅ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡ ꯀꯦꯝꯞꯁꯤꯡ ꯆꯂꯥꯏꯕꯁꯤꯡꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯃꯗꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤ ꯄ꯭ꯔꯣꯄꯔ ꯀꯩꯅꯣ ꯑꯃ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯃꯤꯗꯨꯅꯤ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯔꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯣꯁꯦꯁ ꯊꯝꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯑꯁꯤ ꯄꯤꯄꯜꯅ ꯂꯧꯕ ꯗꯤꯁꯤꯖꯟ ꯑꯣꯏ ꯌꯥꯕ꯭ꯔꯥ it should be decided by the government ꯁ꯭ꯇꯦꯠꯅ ꯃꯗꯨ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯃꯨꯛ ꯊꯝꯕ ꯑꯃꯨꯛ ꯍꯦꯛ ꯂꯧꯊꯣꯛꯄ ꯃꯁꯤꯒꯤ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯇꯣꯇꯦꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯚꯔ ꯇꯧꯒꯅꯤ ꯍꯥꯏꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯌꯦꯡꯉꯨꯔ ꯀꯅꯥꯗ ꯍꯦꯛꯇ ꯍꯣ ꯂꯩꯔꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 2 ꯐꯥꯎꯕ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯚꯔ ꯇꯧꯍꯧꯗꯗꯅ ꯂꯥꯞꯁꯦꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯈꯟꯅꯕ ꯌꯥꯏ 2 years ꯆꯪꯁꯤꯜꯂꯛꯑꯕ ꯐꯥꯎꯕꯗ ꯃꯐꯝ 8-9 ꯈꯛꯇꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯜꯅꯔꯦꯕꯜ ꯑꯦꯔꯤꯌꯥ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯦꯖꯥꯁꯟ ꯚꯤꯂꯦꯖꯦꯁ ꯃꯁꯤꯡꯁꯤ ꯌꯥꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯣꯏꯅ ꯇꯣꯏꯅ ꯂꯥꯟ ꯀꯥꯏꯍꯧꯔꯛꯏꯕ ꯀꯥꯞꯊꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯃꯐꯝ 8-9 ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯁꯣꯝꯒꯤ ꯎꯌꯣꯛ ꯆꯤꯡ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯅꯥꯁꯥꯕꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌꯥ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯩ ꯑꯃꯨꯛ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯇꯣꯏꯕꯨꯡ ꯄꯧꯆꯥꯏꯈꯥꯏ ꯑꯗꯒꯤ ꯍꯥꯎꯇꯛ ꯑꯗꯨꯒ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯑꯗꯥꯏ ꯑꯦꯔꯤꯌꯥ ꯑꯗꯨꯝꯈꯛ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗꯅ ꯁꯤ ꯀꯩꯅꯣꯗ ꯁꯦꯔꯧꯔꯣꯝꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯒ ꯉꯥꯏꯔꯦ ꯀꯩꯁꯨ ꯌꯥꯝꯅ ꯑꯗꯒꯤ ꯁꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁꯇꯅ ꯀꯗꯥꯡꯕꯜ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯃꯔꯥꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯁꯤꯒꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥ 5-6 ꯈꯛꯇꯪ ꯁꯤꯐꯥꯎꯗ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯈꯤꯗꯣꯏꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯁꯤꯅ ꯂꯧꯒꯗꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯇꯕ ꯉꯥꯏꯍꯥꯛꯀꯤ ꯄꯥꯡꯊꯣꯛꯅ ꯁꯨꯝ ꯇꯧꯁꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯩꯔꯤ ꯑꯃꯨꯛ ꯊꯝꯃꯒ ꯑꯃꯨꯛ ꯂꯧꯊꯣꯛꯄꯒꯤ ꯁꯤ ꯂꯧꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯅ ꯀꯔꯤꯅꯣ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤ ꯑꯃꯨꯛꯇꯪ ꯈꯟꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯊꯕꯛ ꯁꯨꯒꯗꯕ ꯅꯣꯝꯒꯗꯕ ꯃꯌꯥꯝ ꯏꯀꯣꯅꯣꯃꯤ ꯑꯁꯨꯛ ꯊꯤꯅ ꯐꯠꯇ꯭ꯔꯕꯁꯤꯗ ꯊꯕꯛ ꯁꯨꯗꯅ ꯅꯣꯝꯅ ꯂꯩꯒꯗꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ
ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯗꯅ ꯃꯁꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯄꯥꯟꯅꯗꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥ ꯉꯥꯛꯆꯔꯒꯦꯅ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯌꯥꯗꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯎꯕꯗꯨ ꯌꯥꯗꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯊꯣꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯍꯧꯖꯤꯛ ꯃꯗꯨ ꯇꯛꯈꯠꯇꯅ ꯐꯥꯒꯠꯂꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ UAPꯒꯤ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯝꯁ ꯑꯦꯛ ꯄꯥꯟꯁꯤꯟꯗꯅ ꯈꯣꯠꯇꯅ ꯐꯥꯗꯅ ꯑꯦꯕ꯭ꯔꯤꯗꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯀꯥꯡꯗꯅ ꯍꯧꯖꯤꯛ ꯐꯥꯔꯒ ꯊꯝꯃꯤ ꯑꯗꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝꯁꯤ ꯇꯝꯄꯥꯛꯇ ꯑꯗꯨꯛ ꯌꯥꯝ ꯃꯇꯤꯛ ꯐꯕ ꯃꯥꯜꯍꯜꯂꯒ ꯁꯤꯇꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯂꯩꯔꯤ ꯂꯩꯉꯥꯛꯁꯤ ꯂꯩꯔꯤꯕꯅꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯅꯕ ꯇꯧꯕ ꯈꯨꯇꯧꯁꯤ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯅ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯅꯥꯁꯥꯕꯤ ꯍꯥꯏꯔꯁꯨ ꯑꯗꯩ ꯁꯥꯎꯕꯨꯛ ꯈꯨꯅꯧ ꯍꯥꯟꯅꯒꯤ ꯇꯧꯔꯛꯄ ꯀꯗꯥꯡꯕꯟ ꯍꯥꯏꯔꯁꯨ ꯀꯤꯂꯣꯃꯤꯇꯔ 10-15ꯒꯤ ꯗꯤꯁꯇꯦꯟꯁꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯗ ꯁꯤꯐꯥꯎ ꯐꯨꯜꯂꯤ ꯁꯦꯀꯨꯔꯤꯇꯤ ꯃꯦꯖꯔ ꯂꯧꯈꯠꯄ ꯉꯝꯗꯕ ꯃꯁꯤꯗ CRPF ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ CAP ꯊꯝꯗ꯭ꯔꯒꯁꯨ ꯌꯥꯏ ꯃꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯐꯖꯅ ꯊꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯩ IRB ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯊꯝꯕ ꯌꯥꯕ ꯃꯐꯝ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯑꯃꯨꯛ ꯊꯝꯖꯤꯟꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯗꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗ ꯒꯣꯔꯃꯦꯟ ꯂꯩ ꯍꯥꯏꯕꯁꯦ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯆꯤꯟꯗ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯟꯊꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯪ ꯇꯞꯄ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯏꯔꯥꯡ ꯁꯥꯒꯠꯂ ꯂꯩꯔꯦꯒ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯤꯡꯗꯝ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯥꯞꯁꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯤꯇꯤꯡꯗꯨꯗ ꯃꯁꯤ ꯐꯖꯅ ꯄꯨꯊꯣꯛꯑꯒ ꯈꯟꯅꯔꯝꯃꯅꯦꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯈꯟꯅꯗꯕꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯤ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ